Resistance Force na khudum chalamba mandle amasung kereni da junta gi maikede ke chathaba bom gi attack ta kuki angang yauna misam taret sikre Myanmar junta gi khwaidagi noba air strike amada mandle gi awang thangba mafam amasung kereni gi state resistance force na control toramba mafam singa duda bom thada duna taret hat khre mafam adu gi phangba paw gi matungina junta regime gi fighter jet na kereni state gi manung channa leiba Hasong township ki Mosri town da ngarang numidang pung taret makhairom tabada bom thadara khi haina mafam adu gi miyamna phongdorakhe Chahi kiyadagi tin amasung tungsten mining gi mafam oiriba du kereni resistance alliance na control tawduna leibani bom sing aduna loloti khungangi yum kayada panduna Chahi ahum amade Nepal khakta ngairibi nupi macha ani yauna miyoi manga hatki loinana atopa ani amana bom Pokhaibada thraba matung sina phangkibani hari mamang thagi kunga manga da junta gi market ke sathakeba air strike ta Mosi town da mine gi thabak tawba miyoi Nepal hatkibani lanmi singi oiba khutthongna bada junta gi market da sothaba lerakpadagi air strike ki mateng lorokpani hari junta na resistance force gi makhutta mangkraba territory kya amana honuna loksanna bagidam anoba member kya ama makhogi market da yaksilakle haukiba tha tara taret ki mamang da semkiba kanglon amagi matungina hojik phawda anoba member lising humdra rom juntana loksinba ngamle tha asigi ahumda hairiba nauna loksilakliba member sing adugi taramari suba batch adu training piba loikhre haina phondorakle Jiribam da leiba mahiroi lop tarukna akanba khongjang sangsin gadawri Jiribam district institute of education and training that athoba matamda hangdrabadi akanba khongjang sangsalagani haina Jiribam da leiba mahiroi lop tarukna phongdorakle hiram siga mari leinana ngarang Jiribam da leiba desam MSF ke sesuk am samadi mahiroi lop amana punna Jiribam district ki DC ki khothangda memorandum amasu pisin khre memorandum pisilraba matung da ke Jiribam district council ki president ke ai somorjin na pawmi sing na phongdokibada Jiribam district ama oirabanina diet center ama leiba habisi mathau tai maramaduna Jiribam da diet center leitaba amadi 2023 dagi senggot sagaliba diet center ase hojik phawbu loidana leiribasi athu matamda loisenbiyo diet center ase chaliba Chahi 2025 dagi mathau tawhanbiyo haiba yauna point manga yawba memorandum ama Jiribam ki DC ki khuthangda Manipur ki governor da pisinbaga loinana chief secretary yauna mari lenaba singda pisin khre mahana makhata na hairiba memorandum asida palliba wafam singa se numit mangani gi manungda thabak taw onthoktrabadi mathangi thangnaba numitagi mahiroi luk tarukna akanba khongjang changsalagani haina phongdokhe Manipur da thokiba isik isawna awaba taraba miyam gidamak central government crore 29.20 ki sanfam approve tawkhre Nong leptana chubadagi awang nongpoki Assam Manipur Meghalaya Mizoram amadi Kerala amasung Uttarakhand da landslide thokpadana dana ising saw thoktuna awaba tarba miyam gidamak central government na crore 1066.80 ki sanfam approve tawkhre Manipur gi oina punna lupa crore 29.20 ki sanfam yauri awang nongpoki yauna leba asigi tongan ba state ta thokiba landslide amadi ising isawna awaba tarba state singidamak central government gi maikaidagi approve tawkiba punna crore 1066.80 adugi manungda Assam gi oina 375.60 crore Meghalaya gi oina 30.40 crore Mizoram gi oina 22.80 crore Kerala gi oina 153.20 crore Uttarakhand gi oina 455.60 crore ge sanfam state disaster response fund SDRF ki central share gi makhada hariba sanfam singa se central government approve tawkhibani haina Ministry of Home Affairs MSN na thadrokpa serolamna khanghalakle hiramasiga mari lenana awana tarab leba asigi state segidamak central government matam supada lepli haina Home Minister Amit Shah ki social media X account da post tawraduna hai Assam Manipur Meghalaya Mizoram Kerala amadi Uttarakhand na thokiba singsa waduna awaba taraba miyam gidamak SDRF ki makhada central share oina punna lupa crore 1066.80 ki sanfam kai thokle Chahi asida SDRF NDRF ki leiriba fund gi makhada Chahi asida leiriba tongan state tarama panda punna crore 8,000 kai thokre hairi hairiba state sing asida financial aid pibagi mathakta lenga ki maikaidagi NDRF Army amadi Air Force jauna mathau taba logistic assistant kayasu hairiba state sing asida mateng pangbugi thabak chathari Ministry of Home Affairs ki data ki matungina Chahi asida state disaster response fund ki makhada tongan ba state taramari da punna crore 6,166 ki sanfam amadi National Disaster Response Fund ki makhada punna state taranithoi da lupa crore 1,988.91 ki sanfam kai thokre hairi asigi mathakta MHA ki data asida makhata na state disaster mitigation fund ki makhada tongan ba state manga da crore 726.20 ki sanfam amadi National Disaster Mitigation Fund ki
makhada state anida puna crore 17.55 ki senpham kai thokre hairi opium smuggling tawbada Chenaba Army Constable ama yauna miyoi ahum Delhi Police na phare hari Indian Army the Constable oina thabak tawba miyoi amana mahakin nuksinajabi nupi ama yauna punna miyoi ahum malemgi kaithel da crore ama rongi oigadaba opium ga konana Delhi gi Kalendi punstagi phare haina Delhi Police na phongdorakle Indian Army the Constable oina thabak tawba miyoi adugi maming Godhu Ram Chahi kunthamathoi kawi hariba miyoi asi haukiba thama panrom asida lip parade ki khudong chaba lawduna Manipur dagi Rajasthan amasung Delhi NCR da opium smuggling tawrambani haidi Delhi Police na haidi bumiyoi ahum asidagi punna opium kg taraga nipan live cartridge taruk yauna 0.32 bore yauna license pistol ama amasung opium smuggling tawbada sizinaba modify tawraba MUB amasung recover tawba ngamle opium ka konana pharaba miyoi ahum adugi mathakta makha taba ain gi oiba investigation chathanabagi damak narcotic drug and psychotropic substances act ki makhada special cell police station New Delhi da case ama register tawduna investigation thaba haukre hari Chahi taruk surabi nupi macha Chahi nipumanga suraba miyoi amaga luhongbadage wathok oikre hari Afghanistan da thokpa angakpa thawdo ama oina sopnagi Chahi taruk khakta ngairibi nupi macha amabu namduna Chahi nipumanga suraba nupa amaga luhongkhre haiba paw tabadagi lebak wathok oikre adubu hena ngaklibadi Afghanistan gi Taliban government na leba asida Chahi mapan surabi nupi macha sing luhongba yai haina lauthokiba laikhabani Chahi taruk surabi nupi macha adubu Chahi nipumanga suraba nupa da luhong biramkhiba adu nupi macha adugi apokpana sel gi damak chatharamba thawongni paw asi pak sandorakpadagi Afghanistan gi police na Chahi nipumanga suraba nupa adu phabaga loinana case ama lokhatkre haidi panba yabadi Afghanistan da nupi ama luhongbagi Chahi chapchana hojik phawba leitre adubu Chahi 13 pu surabadi luhongba yare haina imung manunggi miyosingna luhong khongdongbagi thabak chathaduna lakle haukiba Chahi khara asigi manungda Afghanistan da child marriage case chada 15 gi changda hengalakre aduga apikpa Chahi mapan gi makhada leba angang nupi macha singa luhongbagi sang chada 95 rom hengalakre hainasu report asina makhatana phongdorakle 2027 da pangthokpam thoklebe assembly mikhal gi damak ta sin khomjinaba haure hari atopa party thadoklamlaga congress yaurokpasing singjamai da taran okre MPP da su anawo miyosing yauksin kre hari BJP halaklaroi Manipur kanba ngamgadaba congress lenga klaklaga ni haina PCC member oina romena phongdokre 2023 gi May 3 lagi Manipur da tamthiraba lan haurakkhrabasu mikhal gi matamda di miyam khakta natana political party amasung politician singna yairong sabira habagi thawongda mai sinaduna lan asigi akanno matam oikiba mamangi kumja 2024 da su Manipur da Lok Sabha gi mikhal mai pangna pangthokkiba gumna 2027 da pangthokpam thokliba Manipur Legislative Assembly gi mikhal gi matam naksilakpa loinana political leader amasung party singna anawbo miyosing tasin khomjinnaba horaklei thabak sing asigi manukchana ngarang singjamai block congress committee na sinduna party sida nauna changlaklaba singjamai AC gi manungda leiba miyosingbu taramna okpagi thoram pangthokre congress da nauna changlaklaba miyosing adu kumja 2022 da pangthokpa taragan thosuba state assembly election da BJP amadi NPP na singba yauna tongan political party singda masaknai pa pham purang khiba miyosing ni haidi singjamai oinam thingal da leba Manipur Pradesh Congress Committee gi member oinam Roman gi yumda pangthokkiba thoram asiga mari lenana mahana hai chief minister oiramba Birena kumja 2027 gi election da BJP gi MLA nifu ka gani hai ke badu minambani BJP halaklaroi Manipur kanbu ngamgada ba Congress gi lenga klak lagani hai ke custody da laiba miyoi da toilet ki ising thakhalobagi damak police banga suspend tawkhre Meghalaya gi East Khasi Hills district ki Sohara police station da posting taba sub inspector amadi constable marina makhoi gi custody da laiba miyoi amada toilet ki ising namphu da pithakoi haibagi damak police banga adu khudakta suspend tawkhre hari watho asi custody da lairamba miyoi adugi mamana police station da masabu tathi tawoina tawbi amasung tabada hangoininga oiba thabak thawong kya tawhan ki haina wakat thangalakpadagi saukthoraki East Khasi Hills district ki SP Bibek Sayem na phongdokkibada custody da toilet ki ising pithaki hairiba miyoi adu Shillong ki civil hospital da layang sathanabagi dabang refer tawkhre watho wasigi matang da SDPO once wait na lusingba independent inquiry ama pangthokki inquiry adu da police person sing asina tawroi da thabak thoram sing asi chathaki haibagi evidence phangkibani haiki
Hanjabam Langlen Tombina Leba Asigi Anoba Puari Sembangam Kre, Wusu Federation of Asia Miyang Makata Zainana Yumbu Oiraga Tasigi Maridagi Taret Pauba Zelengi, Sungian da Pangtokiba Ahanba Asia Wusu, Taulukap Amasung Anisuba Asian Wusu, Sandakapta, India represent Taukibi Manipurgi, Hanjabam Langlen Tombina Silver Medal Loduna Leba Asigi Puari Sembangam Kre, Hanjabam Langlen Tombina Hideba Cup Asigi, Nankwan Eventa Silver Medal Lobangam Kibani, India in Asian Cup da Silver Medal Lobangambi Ahanba, Nupi Sanaroi Mahana Oiduna, Puari Sembangam Kibani, Continental Championship Asida, Hanjabam Langlen Tombina Fazerba Performance Speed Silver Medal Lobangam Lakibasi, Manipur Kaltaki Natanaleba Asigi Oinasu Yamna South Tuxaning Amikup Amanihana Pondoke. Manipur Karigidamaka Mitop Singi Dharm Sala, Oihal Libano Hana Fondorakle, India Langana India Si Mitop Singi Dharm Sala, Oihalo Hana Fon, Laura Karigidam Manipur Buna Mitop Singi, Kundapam, Dharm Sala, Oihal Libano Hana, MMTU, Tadoko Zerolamana Haidi, Zeros Namakata and Haidabana, India Langana Mitop Sanglak Patin, Nabakidamak, Foreigner Sec 1946 Manipur, Karigisana Handabano, Masuki Matakta Mitop Sanglak Patin, Nabakidamak Passport Act 1920, Registration Act 1939, Lairabasu. Law Singasi Manipur Sanabagi Mami Amata Tadri, India government Mitop Salak Pating of Assembly, Foreigner Sec 1946 Pu Head Assassin Handuna, Provision Kia Half Cray 1955 the Supreme Court Natakibu Order Amada, Logi Wamu the Sanglapo Foreigner ni Haiba, Kanglabadi Makwishing, Adubo, Pagalaga, Madam the Kudakta Halangada Bani Haibagi Justment Lady Bani, Adubo Mitop Sang Silakusing a sinning Tina Sek, Tau the Banateng of Fall, Fairjol, Amasung Sandel Nasing, but the Leptana, water list the Mitop Hapsinduna missing quite again, but district Oirakle, Maramadana Logi Wangmada Kundasi Libamusung, water list a Hapsil Sing a Sinauna Yanksing Mato Tai Heidi. Sakang Dava Sigma no my capsulum lehari, Udipo Koisnam like I the Liba Zenemski, retired medicine doctor, Konzembam, Gana Sandragi Yumda, Narang Masakang the Singa no my capsulum lay, Fresna Panga Pau Gimatung in a Todo a sea, Narang Ayupuni Fan Makairam Taba, Matam the Tokibane, Activatung to the Lakomio Andina, Dr. Gana Sandragi, get a no my Maru Ani capsulum Kibane, Karana Karigam no my capsinduna Akia Kangle, Pidibano, Haiba, House of Pawki, or in a Udipo Koisnam like I made up by Biamade, Club Kimakai Awang Matak the Yan. The Pondorokle, Panbayabadi, Sahisi May, Nifwan Ginumidang the so, Dr. Ganasandaki Yumda, no my capsulambaki Todokle, Carvani Heidi. Street vendors Singlam Bimapan the port from the Athing Bofira Club de Kongjang Sang Silagan Hari. No Magisara Talibai street vendor Singbo Lambimapan the Famba the Makatana Athing Bofira Club de Akanba Kongjang Sang Sinaba Sam Saragan Haina. Ima Pantobi Street Vendors Union, Kumalampaki Imasing Tamlakle, Wafama Singarang, Major Kula Leba Manipur Press Club the Pang Tokluba Pau Gimi Famda, Ima Pantobi Street Vendors Union Secretary, Ras Kumari Ningo, Sapab Indirana Pondo Kibane, Mahana Makata Duna Hai Tasiki Sechet Manga. Amadi Tareta, DC Amadi Marilenabo official Singna, Kumalampaki, Lambi Matai the Famduna, What's a Yoliba, Asi, Yon Bayaro Hand at Timbapidaki, Mamang the Atimbapidapo Matamda, Dana protest sing was at Taduna Lakibani Adubohanda Ikan Kangaudana, Atimbapidapo the Tinglibagi Maram Karigino, Hangbada, Mayek Segna Kumlakide, Order Nika Hirami Haiki, no Magisara, Talaga Sabangata, Oiban Potpamasi Pamdraga Dikadagi Talaga, Saga the Ribano, Langaki Taba Amataubunate, Haikibugaluna, Awabatara Matam. The Kanamata Namating Pangbiga the Banati Haiki, High Union Ase 2011 the restart Taurabani Amati 2014 da Market Sani Hana Mamangi Congress na Paling Matam o Ibobina Minister o in a Paling Matam that hope order ni Matamadu the Ginam Silaga Lakpoduna Hojiksu Adum Nam Silaga lady, Samkat Sagat Piraka Awaba Kohanabagi Mohota Hojuna Hingnabada, Zara Talibasi, Amuk Tugaini Haraglagati Kadifibum Oigani Haraduna, Miamgi Awaba Kohan Bio, Makatana Tugaina Honaraglabadi, Akan Mokunjang Sang Naba Sam Saragani Haiki. Aran Bamong the prefabricated house Sabagi Tabak Satariana K. Megasandra Pondo Cray, Langatsu Sembangamdraba, Irang Sulusan Bangamdraba, MLA Oina Lairobagi Wahanto Late, Assembly dissolved to Hana Congress Napondo Cray. Bisnupur district Fubala Amasung Saito the Chadaba IDP Singi prefabricated housing, tender nursing but Todana, Saramba Tenari Hana, MPCC President K. Megasandra Pondo Kibagalona, Masigi Matang the Tigat Pinaba Governor Azukumar Bala, the Zerolama Pisindona State Amadi, Union Government Puning Sing Sin Cray, MPCC President Kaisam Megasandrana, Narang Governor Azukumar Bala, the Pishin Kiba Memorandum Aduda, Handak Bisnupur district Moirang the Leba, Relic Games in the Satunama Pamadu the Ladiba IDP Singa Hatengana Unake, Masigi
asigi matung arang district asima ki phubala amasung saiton da prefabricated house sabagi thabak sing yengsin ba du prefabricated house sabagi thabak tender na sing ba tawdana sabani haiba khangba ngamki toram liba mong asimang na arana mong da prefabricated house asi sabagi mingda miyamgi yamlaba lupa crore kaya gi senpham sing arana mong da sijina kre haibagi singna ba laire maram asina hiram asida state amadi union government na arana mong da segot sagatpagi thabak sathariba sigi matang da yamna marik chumna independent oina tigat piyu amadi relief camp sing da sijina ba state exchequer dagi thadok senpham sing amadi internally displaced persons sing gi financial benefits sing masa masa da yohanda na marak da yamlaba senpham sing hai hatpada chenaba sing phaduna makhoi dagi amuhana miyamgi senpham sing adu handok hanaba thabak lokhat piyu haina su taksilagli masida natara idp sing gi financial benefit khudemak middleman natraga makhoi gi mihut sing gi khuthang da phanghanabagi mahot idp sing gi masa masa gi bank account sing da changhanbina ba thabak state amasung union government na lokhat piyu Chahi ani hena lanjeng aduna relief camp sing da changjafam lauduna leiriba idp sing masa masa gi mayom da hanjalhanabagi concrete road map ama miyam da thamgadabane yamna akaknaba matam ama lepiyu Manipur miyam gi marakta tokhai tahanaba makhala madagi policy state amadi union government makha tana tawbiganu haina su MPCC gi president gi serol adu da palle mahana makha ta aduna state asida president rule lakpo thataruk phajilaka doriba si phawa development gi thabak su khumak chaksunba ude mamang da leraba government gi matam da su irang asi loisinba gi thorang paikhatpa matam amata ukhide maramaduna miyamna BJP da thajaba amata thamdre lengak su semba ngamdraba irang su loisinba ngamdraba amadi president rule government leraba su development amata paikhatpa ngamdraba dina assembly dissolve tawba mathau tare fresh election tawraga miyam gi anoba lengak semana phagani haina su phongdokhe